Arambai News Guwahati da Maitilongi Pau Tabiribasingbu Ihan Handumaktada Chingangbam Susitrani Kurumjari. Ozingasi Samlapa Mariba Pau Sing Lobirase. Assamda Mathang Chahi Habadi English Ingani Kulhumdoidagi Hona Chahi Marigi undergraduate course college Singda Chatnava Horagane. Mathag Assamgi Sonari College da postgraduate coursing Hanganabagidama faculty recruitment Tauba Amadi infrastructure upgrade Tauba Yauna Hiram Kayada state Lengakna Mating Pangani Haina CM Himanta Viswasarmana Paumishingda Pongdoraki. Haukiba September Nipan, Singzamai Makama Islam Lekai de Laiba, Ward Development Committee Office ID Thamlambadu da Chenaba, Lalhulub Amagi, Mioi Ani ID Sembada Sinaba, Machak Matum Abadi, demand letter Camerum Konana, Pare Haina, Imphal Westki, SP Oriba, KHH Siv Kantana, Paumishing da Pongdoraki. Paraba Common John 3G, Ketrimium Bogendra, Chahi Nipumathoi, Amadi, Tangwiban Yumnam Lekaidigi, Ahibam Nabin, Chahi Nipuni Pandagi, Digital Electronic Circuit, Taruk, Mobile Handset, Ahum, Demand Letter, Chamaga, Taramapan, Amadi, Lalulubadugi, Arun Atupkea, Yauba, Pen Drive, Amasu, Punky, Haina, SPSina, Makatana, Paumishinga, Pongdoraki. Sanglaba Chahi Ani Matung, Rang Nomaizing Numid, Manipur Trade and Expo Center, Lamboy Kongrang Kong the Pangtokiba, Maju Changlaba Thorum Amada, Mansa Devi Sapamna, Miss Manipur Inglisingani Kuni Toigi, Luhup Ukre. First Amadi second runner up na Matang Sitna, Kongsang Taipi Hure Amadi Filayung Jazona Taki. Miss Manipur Inglisingani Kunithoigi winner Amadi Ati contestant Singsu Northeast Beauty Pageant Organization Sinba Miss Northeast Inglisingani Kunithoida direct entry Panglagane. Manipur da human trafficking gi case. Imphal gi Mantri Pukhi da laiba chahi 15 khaktangari bi nupi macha ama kidnap tawduna Bihar da punanaba hotnaramba non-local ama woman police station Imphal Iski team amana Guwahati railway station dagi phakre. Amia Rai Koba Bihar dagi miyoyasi Mantri Pukrida Bharagi yumda leiraga yumthong da chatuna pressure cooker semba chatpa miyoyni hairi. Victim oribi nipi macha si school uniform set laga thokibadagi suti matam helba fawda yumda halaktabadagi police na thigumba chathaba hokibane. Mobile phone location tracked over the Guwahati railway station the Leire Haiba Kangbadagi Women Police Station Asigi OC Oribi G Gitanjalina Luchingduna IO Woman Sub Inspector M Memtu Yauna Punamyoi Marigi Timama Guwahati Chatuna Guwahati railway station dagi Nupimachasibu Mai Pakna Kanbangam Hoki Mara Leraba Hansan Kumar Su Police na Paki Ningsing ba thok traba matam dagi leraklaba thangal phurupki tumno pokpi khungi lamda matam kharagi oina saidang jage haibadagi kuki singna haino pokpi hariba tumno pokpi gi manungda leriba sida san kuki khara haibadi menma kuki khun macha amada saidang hanki adubu tumno pokpi village authority ki ayaba yaudana haino pokpi da saidang hankiba kuki gi chief na amukasu anoba khun ama linkhatna ba ayaba piramle maramaduna tumno pokpi village ki ayaba yaudana anoba kuki khun amata semba yaroi haina village authority na khanghalakle Kakching da cheki mystery oiduna thabak subani haina chatkhraga Assamgi mafam amada sina leram laba Yandrembam Kennedy gi loinabi Yandrembam Ongbi Aswani Devi amadi mahaki imung manungda ngasi like minded group LMG Manipur gi humpu nipan lak suba tengbang thoromoina lupali sing tarahumdai ga chawnga tengbang khre Khangabo Kendra gi manung chana leiba Lamding Cherapurda Yandrembam Kennedy Hokiba September Marigi Ayuk Angan Bada Apokpi Mamana Wangjing Lamding Bazar Pauba Tintoke Numidadugi Nungthilpung Taruk Lom Tabada Machanupaga phone da Wari Sanake Madugi Matungdagi phone switch off Tokibadagi Mawama Pau Amata Taba Pangdana Leiraki Hairi Ma ki loinabi amadi machanupana mapagi thabak sufam kakching da chatuna hanglubadasu thabak suba lakte hairaki kanna thinaringai hokiba September 3 ta Kennedy Assamgi mafam amada hatoktuna hundoklamle haina pau lakhi hairi
Kennedy mung nomagi suraga chabani yum saba ngamdaduna mamang sangoida tripalna khazinduna leibani. Ngarengbam Robindrana luchingkiba ngasigi tengbang khungchirasida Secretary Ajit Chorok khaibam su yauki. Misi asigi achumba langla langjil puthokpiyu haina LMG na akan badabi amasu thamki haina Publicity Secretary Rakesh Naurimna thadorokpa chirol amana phongdorakle. Hauzik Pauba Thiba Pangdana Lariba Arunachal Pradesh ki Everester Tapri Mra Amadi Mahaka Loinaba Nikudaugi Konguli Nanabagi Damak Rang Nomaizing Numid Army Helicopter Anina Koiti Thiki. Search team asina camp number 2 forward junction duna miyoi ani asigi Kongul Thengnaba Ngamki. Panbayai Arunachal Pradesh ki ahanba Everester amadi maki assistant Nigu Dao haukiba August 13 tagi makoigi base camp tagi mangkibani. Army helicopter ani asi Mount Jumogi camp 2 yoroba matung nongjingi pibam phalaktabadagi Army Air Base da amuk halakhe. Panbayai aerial search team asitanatana Indian Army personnel taret amadi chingaroi civilian amana Chita helicopter amadi advanced light helicopter sing sinaduna base camp ta makhoi anibu thi humba chathanaba thamkhrabane. Ngarang Meghalaya gi West Jaintia Hills ki Jowai jail dagi chain kiba under trial fadok taruki manungda mari miyamna pharaga phubadagi sikre. Fadok sing asina lotuna lariba umang aduda khoisaunaraba miyamna makoibu koithi thiduna makoibu pharaga aphang bana thombadagi fadok sing asi sikhibani. Fadok sing asi sikhibagi video su thadok narakhe. Jungle dagi fadok amadi nanthok chain khresu haire. Panbayabadi Siriba Maria Sigi Manungda tourist cab driver ama handakta harpada chenaba I love you talang yawi. Marangasida chain kiba phadok anigi likhun hauzik phawba khangba ngamdri thihumbagi thabak kanna chathari. Tripuragi kilada Kanglup Masel khut thoknabagi thodok thokpadagi unkhatnarakre. Khut thoknabadu yamdrabada nupi amadi police ki miyoi sing yauna punna miyoi kunithoi asoga pannangkhe. Janajati amadi Muslim miyoi singi marakta lamgi wahaudagi unkhatnarakipane. Mamangdasu issue asi santainanaba karak hanna honakipane adubu kanadaduna adumak lakhe. Ngarang nomaizing numit lamasigidama Kanglup anigi marakta amuk khut thoknaba haurakipane. Handakte khara hena sathi bahibadu oikhe. Pawadu hek tabaga osina luchingduna mapamaduda police team changsilubada police ki mathakta amuk miyam hupchilakhi amadi police gari ama mai thakibaga loinana police marisu achoga panangkhe. Tungda additional SP amana luchingduna amukka hanna masing yamlaba police amadi CRPF personnel single loinana changsinduna phibam lakshin bangamkhe. Traffic chinbada Bangalore hainari bane. Bangalore sahar laiba surgeon ama traffic ta panduna laiki. Madugi marakta nong amadi kusemgi ichaw. Mahausa thoktaba thodokti natte adubu gastroenterology gi surgeon ama emergency laparoscopic gallbladder surgery tawgadabane. Adubu numidadu mahak traffic jam marakta panduna laiki. Thengtharabade anabi nupi adu hena khudong thiningai oirakani haibagi mipaijaba leibadagi Dr. Nandakumar traffic maraktuda maki car adu driver da sinaramlaga kilometer ahum haibadi chawragna minute 95 muk mahakna chena laklaga aruba surgery adu tawkhe. Surgery mai pakhi amadi anaba dusu matam chana discharge tawpa ngamkhe. Maki asigumba thong asida maikei kiyadagi mahakpu thagatna rakle. Tawbagidi Jim Chang Naina Chatpanina kilometer ahum chenbadu thoidokna mangonda awaba ama habadu oikide haina Dr. Asina nokmi phongdorakhe. Laikhidraba Queen Elizabeth II na iramba aronba chithi ama Australia gi Sydney de laiba Queen Victoria building da vault amagi manungda sol lonsinduna thamle. Inglisingmaga chamapan marfu taruki November da ikiba chithi asi Sydney gi miyamda iramba chithi ne. Chithi asi chahi marfutara mapan gi matung habadi Inglisingani marfu manga tada hangdokadabani hairi.
7 News Australia gi report matungina Maharani asigi personal staff paubana chithi aduda kari irambage habadu khangba ngamde maramdi chithi asi yamnamak secure oiba mafam amada ligligi case amagi manungda lotsinduna thamle Sydney gi mayor da address tawduna iramba chithi asida Maharani na hangdokadaba numitsu palamkhe Instruction asina haribadi English ingani marphu mangagi somna pamba chanagadaba numit amada envelope asi hangdokpiyu amadi Sydney gi miyamda agi paujel asi yauhanbiyu haibasini Panba yai tongan ba thodoki oina Maharani asina Australia da mahakna hinglingai da punna tara taruklak chatlamkhe Australia gi oina su Queen Elizabeth na head of the state oiribane South Africa T20 series ki oina BCCI na sanaroi taramanga gi Indian squad lauthokre Rohit Sharma na captain oiragani KL Rahul na vice captain oigani Virat Kohli Surya Kumar Yadav Deepak Huda Rishabh Pant wicket keeper Dinesh Karthik wicket keeper R Ashwin Yuzvendra Sahal Akshar Patel Arshdeep Singh Mohammad Swami Varsal Patel Deepak Chahar amadi Jasprit Bumrah yaure aroiba danga sigi ten takpa maroiba pau khara Assam gi judicial infrastructure semgatnabagi damak center dagi lupa crore chahum piraklagani haina CM Himanta Biswa Sarma na paumi singda phongdorakhe Assam lengak na court singda lariba case singi potlum hanthahanabagi damak criminal case lakh ahum withdraw tawgi ayaba pikre Ngasi jihadiga mari leinai chingnaba miyoi ani amasu Assam police na phakre Meghalaya gi Sorada sariba National Institute of Technology NIT gi campus asi mathang chahi habadi English ngani kulhumdoi gi March tadi mapung phana saba loishilagani haire Meghalaya lengak na farm ahumda casino gi damak temporary license pikre Meghalaya gi Deputy CM Preston Tin Song na Nipko gi office sing Shillong dagi Guwahati da hongloi haibagi achitpa thazaba pikre Handakta ming on khiba Delhi gi maroiba lambi Rajpatadu phazaba mamingni adubo center na lambi asi nauna kartavya pad haina thonki adubo kartavya pad ki khonthoga sidi mantra gumbani haina Meghalaya gi governor na hairakle MNF lengak na Mizoram gi financial system da menkhatpa ngamlaroidaba amangata kya thokhale haina Congress na hairakle Haukiba July kunma thoyamadi August ani gi marakta overdraft oina RBI dagi loan taruk lokhi haina Congress na Mizoram lengaki matakta pendaba phongdorakle Tripura gi hanagi CM Biplab Kumar Dev na BJP mirep oina Rajya Sabha by election gi mirep che ngasi pishenkre PTADC da yamna thunamak medical college ama leiragani haina Tripura gi CM Manik Saha na lauthokre Gyan Bapi case ki hearing da Varanasi court na Hindu singi wakat admit tokre masi Hindu singi yamnamak achoba mai pakpa mane amadi Asia Cup English ngani kunithoi gi final da Sri Lanka na Pakistan bu run kunithoi da maithiba piduna Asia Cup trophy English ngani kunithoi laukre Ngasigi na di Arambai News Guwahati tamay tilon gi pausan dokchaba matang asaloy sinjabaga loy na tabiri basing bo mukasuhan na kurumjari